ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯍꯨꯔꯥꯟꯗꯨꯅ ꯀꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯅꯟ ꯋꯥꯍꯦꯡꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯅ ꯁꯤꯒꯅꯦꯆꯔ ꯗ꯭ꯔꯥꯏꯕ ꯄꯥꯡꯊꯣꯛꯄꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯎꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯅꯟ ꯋꯥꯍꯦꯡꯕꯝꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯃꯗꯤ ꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏ ꯐꯦꯛ ꯚꯣꯇꯔ ꯀꯌꯥ ꯑꯃ ꯏꯂꯦꯛꯇ꯭ꯔꯣꯟ ꯔꯣꯜ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯊꯝꯗꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯩꯈꯣꯏ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯣꯠ ꯆꯣꯔ ꯒꯥꯟꯙꯤ ꯆꯣꯔ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯣꯖꯥ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯣꯠꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯅ꯭ꯌꯨꯇv ꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯍꯣꯏ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯣꯇꯔ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯆꯍꯤ 53 ꯁꯨꯔ ꯃꯁꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯑꯣꯏꯕ ꯌꯥꯔꯦꯗꯀꯣ ꯑꯗꯨ ꯚꯣꯠ ꯊꯥꯗꯗꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯑꯗꯨ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯑꯩꯈꯣꯏ ꯁꯛꯇꯤ ꯄꯥꯏꯕꯗꯧꯗ ꯑꯣꯏꯔꯛꯀꯗꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯜꯂꯀꯥꯟꯗ ꯑꯗꯒꯤ ꯑꯔꯥꯟꯕ ꯃꯑꯣꯡ ꯇꯧꯔꯀꯥꯟꯗ ꯚꯣꯠ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯦꯜꯂꯒ ꯃꯦꯖꯣꯔꯤꯇꯤ ꯀꯦꯟꯗꯤꯗꯦꯠ ꯚꯣꯠ ꯑꯣꯏꯅ ꯀꯥꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯂꯥꯛꯄꯅꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ ꯑꯅꯤꯃꯛ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏꯔꯤꯁꯤꯅ ꯁꯦꯟꯇꯔꯗ ꯕꯤꯖꯦꯄꯤ ꯂꯥꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯠꯄꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯚꯣꯠ ꯍꯨꯔꯥꯜꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟ ꯃꯌꯥꯝꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯐꯣꯡꯅ ꯍꯥꯏꯔꯛꯏꯅꯦꯕ ꯚꯣꯠ ꯍꯨꯔꯥꯜꯂꯦ ꯚꯣꯠ ꯍꯨꯔꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯈꯟ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯔꯦ ꯁꯛꯇꯤ ꯄꯥꯏꯅ ꯍꯣꯠꯅꯔꯦꯅ ꯍꯥꯏꯕꯁꯤ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯗꯃꯛ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯣꯏ ꯂꯩꯒꯅꯤ ꯍꯧꯔꯛꯐꯝ ꯚꯣꯠ ꯍꯨꯔꯥꯜꯂꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯏꯚꯤꯗꯦꯟꯁ ꯑꯗꯒꯤꯀꯣ ꯃꯌꯥꯝ ꯄꯨꯊꯣꯛꯈꯣꯒ ꯁꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨ ꯇꯁꯦꯡꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯕ ꯃꯇꯝ ꯑꯃꯗ ꯍꯨꯔꯥꯟꯕꯅꯤ ꯍꯨꯔꯥꯜꯂꯒ ꯀꯥꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯚꯣꯠ ꯍꯨꯔꯥꯜꯂꯒ ꯁꯥꯁꯟ ꯇꯧꯕ ꯑꯗꯒꯤ ꯚꯣꯠ ꯍꯨꯔꯥꯜꯂꯒ ꯁꯛꯇꯤ ꯄꯥꯏꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯦꯅ ꯂꯧꯕꯅꯤ ꯂꯧꯕꯗꯨꯗ ꯃꯗꯨꯒꯤ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯑꯒꯅꯦ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕ ꯌꯥꯏ ꯑꯗꯨꯅ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯂꯣ ꯆꯠꯄꯅꯤ ꯂꯣ ꯆꯠꯄ ꯂꯩꯕꯥꯛꯅꯤꯅ ꯂꯣ ꯊꯨꯒꯥꯏꯔꯒ ꯇꯧꯔꯤꯕꯁꯤꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯔꯤꯗꯅ इलेक्शन कमीशन ऑफ इंडिया लेरी मोगी मखादने कोई इलेक्शन पंक्तुइसे कमाई तौदना बोर हुरानबगी थबक चथरिरो हाइबचे चिन्ना कोना कोई हाइनाबा लाउनबगी वा खक नतना तासेन डॉक्यूमेंट ओन पुथोकपगी थबकसी कोई फजन चथबगी से मसी कोइना चथरिबा कांगु कांग्रेसना ओरगसु मसी फजन पुथोक अखोगी पामे हाइजबदको अदबो ngara akhoi manipuri context se yam manipur so mpcc ko manipur pradesh congress committee ko jukanna chathari moi selp gi luchingba o ibo bi hanage ex minister ko atoi mayam so chathari chatabudura ngara akhoi gi manipur gi oiba manipur capital oiba akhoi gi konu oiba ima kathian ne sida akhoi gi boina signature campaign lama akhoi youth congress ki kanguna chachaba haibudo hoy kachu kaide adu kaide bode adu yamna ko yam shanti oina mayam gi signature campaign chathaba tamda tawning ba yauni tawning ba yauni majority kana oigendo kado oigendo haiba madi moi tawba mali ko adu duda ko gi huge cry thok tara ko gi yam crowded mayam tawge thugai ko ga tawba magi lakpada ekta mafum khuding irang na thuk ama thokpa sum magi jidi yari makhai अखोई हजिक ते मोना लेबाक से कांगकों साइ लेबनिना अखोई सिगनेचर कैंपेन तौब कांगबुन सु फजन मोगी पीस को एंड हार्मोनी अरगी फजन अखोई शांति ओइना चंगसिनबा अदुबु चंगसिलेबु जरा कोई पानो थोंदनबा अदुरा तरा ए नो सिगनेचर कैंपेन तौबदु यारो जो तौरो हाना हाना यारो एना लाथोपो अमनि अदुरा तरा खुदकता अखोई इरांग बा तौबु खोप सुमसि यारि कोइदि लॉ एंड ऑर्डर मैम की पुलिस लंथुंगाक सेबीरबा अखोई पुलिस सी यामला थौलांग चावेबा मनु पुलिस फु यामना को एपेचेट तौ थागलिको अदो कगुमा अखोई मैम की हो कंट्रोल तौनो होनबदा कदोनो होन मतमदा अखोई हेक्ता अखोई मोब थोक्तना कैथेल से हेक्ता काइदना
ꯀꯩꯊꯦꯜ ꯀꯥꯏꯔꯒꯗꯤ ꯄꯣꯠ ꯆꯩ ꯌꯣꯟꯗ꯭ꯔꯦꯗꯅ ꯗꯨꯀꯥꯟ ꯊꯣꯡ ꯊꯤꯡꯅꯔꯦꯗꯅ ꯑꯗꯨꯅ ꯄꯣꯠ ꯌꯣꯟꯗꯧꯁꯨ ꯌꯣꯟꯗ꯭ꯔꯦ ꯂꯩꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯊꯕꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯌꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯆꯥ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯆꯠꯊꯔꯤꯕ ꯀꯥꯡꯕꯨꯗꯨꯅꯁꯨ ꯐꯖꯅ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯜꯗꯣ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯒꯤ ꯁꯤꯒꯗ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯇꯧꯕ ꯑꯗꯨ ꯅꯠꯇꯅ ꯑꯅꯤꯃꯛꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯇꯧꯅꯔꯒꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯚꯣꯠ ꯆꯣꯔ ꯑꯩꯈꯣꯏꯒꯤ ꯒꯥꯗꯤ ꯁꯣꯔ ꯀꯥꯏꯅ ꯇꯧꯔꯛꯏꯕ ꯃꯣꯏꯒꯤꯁꯦ ꯅꯦꯁꯟ ꯋꯥꯏꯠ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄꯨꯟꯅ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠꯇꯨꯗꯤ ꯑꯁꯦꯡꯕꯗ ꯑꯣꯏꯒꯅꯤ ꯚꯣꯠ ꯍꯨꯔꯥꯜꯂꯤ ꯚꯣꯠ ꯍꯨꯔꯥꯜꯂꯒ ꯀꯥꯕꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨ ꯀꯦꯁꯇ ꯇꯧꯕ ꯈꯣꯠꯄꯗꯣ ꯇꯧꯅꯔꯤꯀꯣ ꯑꯗꯨꯁꯨ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯇꯅꯁꯨꯀꯣ ꯐꯖꯅ ꯕꯤꯖꯦꯄꯤꯅ ꯁꯥꯁꯟ ꯇꯧꯔꯤꯕꯁꯦ ꯚꯣꯠ ꯍꯨꯔꯥꯜꯂꯒ ꯀꯥꯗꯅ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯐꯖꯅ ꯄꯨꯊꯣꯛꯄ ꯌꯥꯝꯅ इलेक्शन कमिशन इंडिया की मखर पांगथोइसे सिसी तौई खोले है अमसुमा थंबा अखोई आइद पामे असेंबना माइ पाकनी असुमना माइ पाकनी आरामदगसु माइ पाओय अदुना अखोइना मसीदा अखोन थाजरकांदा चंगसिलेबा खोंजंगसु माइ पांगनबा अदुगा सुम आरानुगी ओरे पुरमुक्तो पुथोकपा ngamba अदु ओरगदि माइ पाकनी अदुना सुमाइ तौदुना अखोइगी इरांग थोकपा थोंगनबा होनबा सिदि अखोइ तौदुबा फै अदु पुलिसनसु फजर कंट्रोल तौगुदमनि ससरेबा अखोइगी मोइगी सिगसा कैंपेल दो चुम्ना चचब ओइरगदि को तौबा अदु नतना चुम्ना तौ थबक्तुरा एक तौबा यारोय अखोइ पावर पाइरि अखोइ तौरिगा हाइमो तौरुसु चथबसु चथरगनि हाबसु खंदे चथब तारगसु रंग थोय थोरिंदे हाबे तमजगे यामना चुमे जान थबिजे वफम असे अखोइगी सिग्नेचर कैंपेन दा अखोइ यानिंगदबा इमा गैथेल दा थोखनगिबा हाबसु याम लेबक थीबनि बोट चोरा गांदे चोर हाबसुदि यामना मरिक चुमना अमुतंग यामना क्लियरिफिकेशन दा प्रजा मयाम दा खंगहनबिउ हाबदुनी हुरानबगिदि कसु अफबो ओइरोय हाबदुनी अफबा फोन फंगोय हाबदु जान थबिजे से ओजा दुगा कोइ